ꯑꯍꯥꯟꯕꯃꯛꯇꯗ Story Collection-gi maikaidagi listener-singbu khurumjari. Mayam nungsibiduna channel asibu subscribe, share amadi comment pibiramu. Masigi oiba pause maruiba pause kharadi khanghatraba pau mayamda khanghanjari. Manipur Irang-Case ki trial hena yangsinaba Supreme Court-na khanghnkhre ngasidagi matang kaktana broket hauragani. Regional party semlabasu party dugi huranba MLA yaukrabadi kanaroi arkenimai. Zahi nauri bilai sabi ama thawi yanduna siramle security gi operation dalal hobo manga khulai kaya phare chingda bunker ahum thugaikre. BJP gi election khakki khanbana Indiana awaba kaya mayonari bani ibobi. State kadar gi wangmadi DGP hamnabagi ayaba Supreme Court na pikhre. Yuebagi hakkungaunari haibduna ke mega centerna NHR sida wakatkre. Phajing kibasing thadonaba laingana honadri basi phurup masel khanghanakhre senbani kokomi. Hauji masa khaina pau pijari. Manipur gi Irang-Case ki trial hena yangsinaba Supreme Court ta khanghnkhre. Ing solution song kulumdoi dagi Manipur tholiba kamlu ki Irang mari lena case-singgi jathariba trial yangsinaba amadi mari leinaba authorities sing na case asigi hauji ulariba standard report pikhalaktaba Supreme Court na khanghnkhre. Manipur kamlu ki Irang adugi manungda gang rape chathakiba amadi fi thongdana ka koipu puduna chatpagi case chenabani haiba Arun Kuntrakpa amasung Narairakpam Kiran Maitei anibu Guwahati High Court na bail piduna adubu sinaduna investigation agency oiba CBI Certain Women of Investigation na thadorokpa scheme among asi Supreme Court of India gi Chief Justice PR Gawai amasung Justice Koimana Bangchiana Bank da hearing chathaki. Expect court asiga matter asi athubada miyang changbagi tangai phadaba lei ama diligent process haibasi thuna yangna chathagadabani hauji chathariba trial asi yangsinaba haikrabani. CBI amasung atai dasu victim singa litigants act council pinabasu khanghanakhre bani haiki. CBI gi report ki matungina case ta tuka mari lainana charge sheet kun file tokre amasung trial chathari. SIT gi state report ki matung ina case sani ga suna tarir ka mari lainana chenaba mi samri gi mathakta charge sheet khanghakhre thagakhre. Hanegi IPS officer Dr. Trail Daksmalkar su pikhalakliba report ki matungina ngasi asigi April 3 tagi trial phawbe Manipur gi violence ki thawdok kaya thokna state police force ki mathakta sound pressure lai ki haina thamki. Victim na system asiga thajab manghandana haibase khwaidigi maru oibani haina mathau tawa mafamda confidence building sing khotang pakhatkadabani haina bank asin thamki. Hearing asi Guwahati High Court ta ing sochana bang kumanga dagi September 9 da accused ani gi marakta charge amata fem tawdan sahi ani kasari da thamle hydro case bail ki CBI gi maikai dagi bail adu cancel tawbinaba screen ama thadrakpagi hearing atu chathakibani. Asi hakolakpada Supreme Court na State Litigants Service Authority da victim single litigants act council appoint tawnaba pawtak pikibani. ing sochama kulumdoi gi July tharnupi asigi chathaba natai sarba thonggi video ama thorakpagi expert court adu susu moto organization lauki sahi asigi August da expert court asida Justice Gitat Neutral Commission semtuna victim singi relief amasung rehabilitation gi matang chong yangsinaba amadi crisis adugi matangda government response yangsinaba khanghankhibani. Ataba pau pijari. Regional party semlabasu party to the huranba MLA yaukrabadi kanaroi. Irang thokum mafamda sel khara thadaduna miyam phumjinaba center gi thawdang lauri center gi yaka yengduna miyang gi thabak tawbungam khalaba regional party semlabasu party adugi huranba MLA khara yaukrabadi kana fangloi haina hanagi MLA IAS officer arkenimai na phungdokre. Omas United Regional SP Plus platform da sinduna NG Money College kuragi mayong na budal leiba loktak mai lairembi yakabung sanura laikongi Manipur press challengers calling for an regional political alternating haiba hiram ngasi dagi hawduna me kumapan phawu numi humni chathagadaba state 11 seminar kam public discourse horokpagi thoramda arkenimai na phungdokhibani. Thoronga mari lainana arkenimai na hai indagi state sing tholiba Irang sing mafam aduda sel khara thadaduna miyam thumjinbagi thaba adu India government na kana chathabugum tawrakli tholiba Irang asi waraksin ama purangna bukona bada mahuta
ꯑꯦꯀꯥꯎꯟꯇꯦꯕꯜ ꯑꯣꯏꯗꯕ ꯁꯦꯜ ꯈꯔ ꯊꯥꯗꯨꯅ ꯃꯤꯌꯥꯝ ꯁꯦꯝꯂꯛꯄ ꯑꯁꯤ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕ MLA-ꯁꯤꯡꯒꯤ ꯊꯤꯀꯥ ꯇꯧꯕ, ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕ ꯑꯃꯗꯤ ꯆꯦꯡ ꯌꯦꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤ ꯅꯠꯇꯅ MLA ꯀꯌꯥ ꯑꯃꯗꯤ ꯊꯤꯀꯥ ꯇꯧꯕꯗꯒꯤ ꯁꯦꯜ ꯈꯔ ꯄꯥꯏꯔꯛꯇꯨꯅ ꯃꯤꯈꯜꯗ ꯃꯤꯔꯛ ꯑꯣꯏꯔꯛꯇꯨꯅ ꯚꯣꯠ ꯀꯥꯔꯛꯄ ꯌꯥꯅ ꯂꯩꯈ꯭ꯔꯦ꯫ ꯑꯐꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃꯒꯤ ꯈꯣꯡꯊꯥꯡꯅꯤ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯄꯪꯕ ꯊꯕꯛ ꯇꯧꯕꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯔꯨꯜ ꯑꯦꯟ ꯂꯣ ꯅꯤꯡꯊꯤꯅ ꯉꯥꯛꯄ ꯆꯠꯄ, ꯁꯦꯟꯖꯥ-ꯊꯨꯝꯖꯥ ꯇꯧꯗꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯋꯥꯐꯝ ꯂꯝꯗꯝꯁꯤꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯊꯣꯛꯆꯠꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯁꯦꯟꯇꯔꯅ ꯃꯥꯏꯀꯩꯗꯒꯤ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯂꯧꯔꯛꯇꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯁꯦꯟꯇꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯉꯝꯂꯛꯇꯕꯗꯤ ꯃꯇꯝ ꯑꯁꯤꯗꯒꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕ ꯂꯝꯗꯝꯁꯤꯒꯤ ꯃꯔꯨ ꯑꯣꯏꯅ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯀꯌꯥ ꯂꯥꯛꯂꯦ꯫ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯕ ꯇꯥꯔꯕꯗꯤ ꯄꯥꯔꯇꯤ ꯑꯗꯨꯒꯤ ꯌꯥꯎꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯥꯔꯇꯤ ꯑꯗꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯅꯤꯡꯊꯤꯅ ꯉꯥꯛꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ꯫ ꯄꯥꯔꯇꯤ ꯑꯗꯨꯒꯤ ꯔꯨꯜ ꯉꯥꯛꯄ ꯉꯝꯗꯕ ꯃꯤꯁꯤꯡꯗꯤ ꯄꯥꯔꯇꯤ ꯑꯗꯨꯅ ꯊꯝꯗꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯕꯁꯨ ꯁꯤꯑꯦꯝ ꯐꯝꯗꯒꯤ ꯂꯧꯊꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯕ ꯇꯥꯏ꯫ ꯃꯗꯨ ꯅꯠꯇꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯊꯝꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯔꯣꯏ ꯍꯥꯏꯅ R.K. ꯅꯤꯃꯥꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝꯗꯨꯒꯤ ꯁꯦꯅꯤꯌꯔ ꯖꯔꯅꯦꯂꯤꯁꯠ ꯏꯔꯦꯡꯕꯝ ꯑꯔꯨꯟ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯔꯤꯖꯅꯦꯜ ꯄꯤꯄꯜꯁ ꯄ꯭ꯂꯦꯠꯐꯣꯔꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ L.C. ꯁꯣꯃꯔꯦꯟꯗ꯭ꯔꯣ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯈꯟꯅ ꯍꯩꯔꯕ ꯃꯤ ꯀꯌꯥꯅꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯃꯤꯈꯜ ꯑꯃꯗꯤ ꯁꯦꯁꯟ ꯇꯧꯗ꯭ꯔꯤꯉꯩ NRC ꯑꯞꯗꯦꯠ ꯇꯧꯒꯗꯕꯅꯤ꯫ JFD ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁꯠ ꯑꯦꯟꯗ ꯐꯦꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟ JNF-ꯅ ꯁꯤꯟꯗꯨꯅ ꯄꯕ꯭ꯂꯤꯛ ꯀꯟꯐꯔꯦꯟꯁ ꯑꯣꯐ ꯑꯦꯟ ꯑꯣꯟ R.C. ꯑꯞꯗꯦꯠ 34 ꯁꯦꯛꯁꯟ ꯍꯥꯏꯅ ꯍꯤꯔꯝꯗ ꯊꯥ ꯑꯁꯤꯒꯤ 19ꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯑꯃꯨꯛꯀꯤ ꯄꯨꯡ 10:30 ꯇꯥꯕꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯂꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤ ꯃꯤꯈꯜ ꯑꯃꯗꯤ ꯁꯦꯛꯁꯟ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ NRC ꯑꯞꯗꯦꯠ ꯇꯧꯍꯧꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯕꯩ ꯑꯣꯏꯒꯅꯤ ꯍꯥꯏꯅ JFD ꯀꯟꯚꯦꯅꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯋꯥꯡꯈꯩꯗ ꯂꯩꯕ JFDꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯂꯤꯕꯁꯤꯡ ꯎꯅꯕꯗ ꯖꯤꯇꯦꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ CSOꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯝꯕ ꯋꯥꯐꯝꯁꯤꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯦꯠꯄ ꯋꯥꯔꯦꯞ ꯑꯃ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ SRR ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯇ꯭ꯔꯨꯁꯤꯞ ꯁꯤꯇꯤ ꯔꯤꯚꯤꯖꯟ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ SRRꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯤꯒꯤ ꯑꯊꯤꯡꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ NRAꯅ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯈꯜ ꯄꯥꯡꯊꯣꯔꯛꯂꯕ ꯃꯇꯝꯗ ꯌꯥꯟꯖꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯀꯗꯥꯏꯗ ꯃꯈꯣꯏꯒꯤ ꯚꯣꯠ ꯊꯥꯗꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯤ꯫ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯚꯣꯠ ꯊꯥꯗꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯉꯛꯄ ꯐꯥꯎꯏ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯤꯟꯅꯔꯛꯇꯨꯅ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜꯗꯒꯤ ꯚꯣꯠ ꯊꯥꯗꯅꯕ ꯑꯃꯗꯤ ꯏꯝꯐꯥꯜꯗ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤ, ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯗꯨꯃꯛ ꯚꯣꯠ ꯊꯥꯗꯅꯕ ꯊꯧꯔꯥꯡ ꯁꯤꯟꯒꯗꯧꯔꯤꯕ꯭ꯔꯥ? ꯄꯣꯂꯤꯁꯤ ꯑꯁꯤ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯤꯌꯥꯝ ꯑꯁꯤ ꯈꯪꯗꯣꯛꯅꯕ, ꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯤꯈꯜꯗ ꯊꯣꯛꯇꯅꯕ ꯃꯤꯈꯜ ꯑꯃꯒꯤ ꯁꯦꯁꯟ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ NRC ꯑꯞꯗꯦꯠ ꯇꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯕꯩ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯑꯦꯄ꯭ꯔꯤꯜ 1ꯗꯒꯤ ꯁꯦꯞꯇꯦꯝꯕꯔ 30 ꯐꯥꯎꯕꯗ ꯁꯦꯁꯟ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯥꯒꯁꯠ 13ꯗꯒꯤ ꯍꯧꯔꯒ ꯁꯦꯞꯇꯦꯝꯕꯔ 30 ꯐꯥꯎꯕ ꯁꯦꯁꯟ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯔꯨ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯅꯗꯤ ꯁꯦꯁꯟ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ JFCꯅ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯪ ꯁꯣꯛ 1965 ꯗꯤꯁꯦꯝꯕꯔ 16ꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯉꯩ ꯆꯔꯥꯡꯅꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯁꯟ ꯄꯥꯡꯊꯣꯛꯄ ꯃꯇꯝ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯄꯤꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯥ ꯑꯁꯤꯒꯤ 19ꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯖꯦꯅꯔꯦꯜ ꯑꯦꯟꯗ ꯁꯦꯁꯟ ꯀꯃꯤꯁꯅꯔ ꯏꯟꯗꯤꯌꯥ, ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯃꯁꯨꯡ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯏꯪ ꯁꯣꯛ 1951ꯗ ꯕꯦꯁ ꯏꯌꯔ ꯑꯣꯏꯗꯨꯅ NRC ꯑꯞꯗꯦꯠ ꯇꯧꯔꯒ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯁꯟ ꯌꯩꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 15ꯗ ꯁꯦꯁꯟꯒꯤ ꯃꯇꯥꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯃꯤꯆꯝ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯄ꯭ꯔꯤꯜ 3ꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ CAOꯁꯤꯡ ꯑꯃꯁꯨꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯁ꯭ꯀꯣꯞ ꯗꯣꯔ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅꯕ ꯂꯩꯈ꯭ꯔꯦ꯫ ꯈꯟꯅꯔꯤꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯗꯨ ꯑꯦꯄ꯭ꯔꯤꯜ 23ꯗ ꯄꯥꯡꯊꯣꯛꯂꯕ ꯁꯦꯝ ꯁꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯩꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯂꯕ ꯁꯦꯝ ꯁꯥꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯗꯨ ꯃꯤꯌꯥꯝꯅ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯉꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯐꯣꯡ ꯐꯣꯡꯅ ꯈꯨꯔꯨꯝꯖꯔꯤ꯫